ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯐ ꯑꯦ ꯋꯥꯠꯁꯃꯦꯟ ꯑꯃꯒꯤ ꯗꯥꯏꯇ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯐꯖꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯁꯨꯅꯤ꯫ ꯐꯖꯅ ꯁꯔꯃꯣꯟ ꯑꯁꯤ ꯈꯪꯂꯒ ꯑꯆꯨꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯅꯤꯃꯤꯟꯅꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯍꯥꯛꯀꯤ ꯋꯥꯠꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯈ꯭ꯔꯕ ꯊꯧꯗꯥꯡ ꯑꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯀꯔꯤ ꯐꯜ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯅ ꯀꯔꯤ ꯐꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯞꯆꯜ ꯅꯥꯏꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯥꯄꯟꯒꯤ ꯑꯣꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯆꯤꯡꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯏꯆꯤꯟꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ, ꯏꯖꯔꯦꯜꯁꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯠꯁꯃꯦꯟ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯦ꯫ ꯃꯗꯨꯗ ꯌꯦꯡꯅꯕꯅ ꯂꯥꯟꯗꯥꯔꯛꯄ꯭ꯔꯥ ꯀꯔꯤ ꯇꯧꯏ ꯍꯥꯏꯅ ꯑꯍꯤꯡ ꯅꯨꯡꯁꯦꯟ ꯈꯥꯡꯗꯨꯅ ꯁꯦꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯍꯔ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯤꯡꯁꯦꯟ ꯈꯥꯡꯒꯅꯤ꯫ ꯌꯦꯡꯅꯕꯅ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇ꯭ꯔꯝꯄꯦꯠ ꯈꯣꯡꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯟ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯁꯕꯥꯎ ꯂꯝꯕꯥꯎ ꯑꯗꯨ ꯁꯟꯗꯣꯛꯀꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ, ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯠꯁꯃꯦꯟ ꯑꯁꯤꯕꯨ ꯍꯥꯠꯄ ꯑꯁꯤꯅꯆꯤꯡꯕ ꯗꯟꯗꯤꯁꯤ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯏꯆꯤꯟꯅꯥꯎꯆꯥ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯈ꯭ꯔꯕ, ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯣꯏꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯋꯥꯠꯁꯃꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯥꯎꯒꯨꯝꯁꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯥꯡ, ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯊꯧꯗꯥꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩ ꯁꯔꯃꯣꯟꯁꯦ ꯌꯥꯝꯅꯗꯤ ꯁꯥꯡꯉꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ Ezekiel 33ꯒꯤ 2-9 ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯏꯁꯣꯔꯅ ꯍꯥꯏ, Ezekielꯗ ꯍꯥꯏꯕꯅꯤ, Ezekielꯗ ꯍꯥꯏ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤ ꯃꯗꯨꯗꯤ, Son of man, ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ, speak to the children of thy people. ꯅꯪꯒꯤ ꯃꯤꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯗ, ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯌꯨ. Say unto them, ꯃꯈꯣꯏꯗ ꯍꯥꯏꯌꯨ, when I bring sword upon a land. ꯑꯩꯅ ꯂꯝ ꯑꯃꯗ ꯊꯥꯡꯁꯥꯡ ꯄꯨꯔꯛꯄ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯍꯤꯡꯁꯥ, ꯍꯥꯠꯅ ꯇꯨꯝꯅꯕꯒꯤ ꯑꯃꯥꯡ ꯑꯇꯥ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄꯨꯔꯛꯄ ꯃꯇꯝꯗ, if the people of the land take a man of their courts and set him for their watchman. ꯑꯗꯨꯒ ꯂꯝ ꯑꯗꯨꯒꯤ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯈꯣꯏꯒꯤꯗꯃꯛ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ, ꯃꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯕ ꯑꯗꯨꯗꯒꯤ ꯃꯥꯡꯖꯧꯅꯅ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯌꯦꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯊꯝꯈ꯭ꯔꯕ ꯋꯥꯠꯁꯃꯦꯟ ꯑꯗꯣ, ꯃꯗꯨꯅ when he sees the sword come upon the land, he blow the trumpet and warn the people. ꯑꯗꯨꯒ ꯃꯥꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯥꯛꯄ, ꯃꯤꯅ ꯂꯥꯟꯗꯥꯔꯛꯄꯗꯨ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇ꯭ꯔꯝꯄꯦꯠ ꯈꯣꯡꯉꯦ, ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯋꯥꯔꯟ ꯇꯧꯔꯦ. Then whosoever heareth the sound of the trumpet and take not warning. ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯝꯄꯦꯠꯀꯤ ꯄꯦꯔꯦꯁꯤꯡꯒꯥꯒꯤ ꯃꯈꯣꯜ ꯑꯗꯣ, ꯂꯥꯟꯕꯥꯎꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯕ ꯃꯇꯝꯗ, ꯍꯥꯏꯔꯤꯕ ꯋꯥꯔꯅꯤꯡ ꯑꯗꯣ ꯍꯥꯟꯅ ꯈꯪꯍꯟꯕ, ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯑꯦ ꯍꯥꯟꯅ ꯈꯪꯍꯟꯕꯗꯨ ꯂꯧꯗꯕ ꯇꯥꯔꯕꯗꯤ, if the sword come, ꯍꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ, ꯍꯥꯠꯄ ꯇꯨꯞꯄ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ, take him away, ꯃꯍꯥꯛꯄꯨ ꯄꯨꯈꯤꯅꯤ. His blood shall be upon his own head. ꯑꯗꯨꯕꯨ ꯋꯥꯔꯅꯤꯡ ꯇꯥꯗꯕ ꯃꯤ, ꯑꯗꯨꯒ ꯊꯥꯡꯁꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯗꯣ, ꯃꯍꯥꯛꯀꯤ ꯏ ꯑꯗꯣ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇꯒꯤ ꯑꯣꯏꯖꯒꯅꯤ, ꯃꯔꯝꯗꯤ ꯋꯥꯠꯁꯃꯦꯟꯅ ꯄꯤꯕ ꯋꯥꯔꯅꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯏꯟꯖꯗꯕꯒꯤꯅꯤ. He heard the sound of the trumpet and took not warning. ꯃꯍꯥꯛꯅ ꯇ꯭ꯔꯝꯄꯦꯠꯀꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ, ꯑꯗꯨꯒ ꯋꯥꯔꯅꯤꯡ ꯑꯗꯨ ꯂꯧꯗꯦ. His blood shall be upon him. ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯞ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯄꯨꯖꯒꯅꯤ, ꯃꯍꯥꯛꯀꯤ ꯏ ꯑꯗꯣ ꯃꯉꯣꯟꯗ ꯊꯪꯖꯒꯅꯤ. But he that taketh the warning shall deliver his soul. ꯑꯗꯨꯒ warning ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯖꯒꯅꯤ ꯍꯥꯏ. ꯁꯤꯗ verse 3-4ꯗ ꯍꯥꯏꯔꯤꯕ
ꯑꯩꯈꯣꯏꯅ 2ꯗꯒꯤꯅ ꯑꯩꯈꯣꯏꯅ 3 4 ꯐꯥꯎꯗ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯠꯆꯃꯦꯟ ꯑꯃꯒꯤ ꯃꯊꯧꯗꯥꯡꯗꯤ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯌꯦꯡꯅꯕꯅ ꯂꯥꯟꯗꯥꯔꯦ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯋꯥꯔꯅꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇ꯭ꯔꯝꯄꯦꯠ ꯈꯣꯡꯗꯨꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇ꯭ꯔꯝꯄꯦꯠ ꯈꯣꯡꯉꯒ ꯄꯤꯕ ꯃꯇꯝꯗ ꯌꯦꯡꯅꯕꯅ ꯂꯥꯟꯗꯥꯔꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯆꯦꯛꯁꯤꯟꯗꯕ ꯇꯥꯔꯕꯗꯤ ꯋꯥꯔꯅꯤꯡꯗꯣ ꯂꯧꯗꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯌꯦꯡꯅꯕꯅ ꯍꯥꯠꯈꯤꯕ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯄꯥꯞ ꯑꯗꯨ ꯃꯁꯥꯅ ꯑꯣꯏꯖꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯌꯦꯡꯁꯤ ꯚꯔꯁ 4ꯗ 4 ꯂꯩꯒꯦꯔꯥ ꯁꯣꯔꯤ ꯚꯔꯁ 6ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯃꯨꯛ But if the watchman see the shortcome ꯑꯗꯨꯕꯨ ꯃꯤꯡꯁꯦꯟ ꯈꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯟꯅꯔꯤꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ blow not the trumpet ꯑꯗꯨ ꯐꯦꯔꯦꯁꯤꯡꯒ ꯑꯗꯨ ꯈꯣꯡꯗ꯭ꯔꯕ and the people be not one ꯃꯤꯁꯤꯡ ꯑꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯌꯦꯡꯅꯕꯅ ꯂꯥꯟꯗꯥꯔꯦ ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯦ ꯃꯁꯤꯗꯒꯤ ꯆꯦꯛꯁꯤꯜꯂꯁꯦ ꯍꯥꯏꯅ warning ꯑꯗꯨ ꯄꯤꯗ꯭ꯔꯕ if the sword come and take any person from among them ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯍꯦꯛ ꯍꯥꯠꯈꯤꯕ ꯇꯥꯔꯕꯗꯤ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ he is taken away in his iniquity ꯃꯍꯥꯛ ꯃꯁꯥꯒꯤ ꯄꯥꯞꯇ ꯃꯍꯥꯛ ꯄꯨꯈ꯭ꯔꯕꯅꯤ but ꯑꯗꯨꯕꯨ his blood will I require at the watchman's hands ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯕꯒꯤ ꯗꯥꯏꯇ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯞ ꯑꯗꯨꯗꯤ ꯃꯤꯡꯁꯦꯟ ꯈꯥꯡꯂꯤꯕ watchman ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅꯤ ꯃꯍꯥꯛꯅ ꯋꯥꯔꯅꯤꯡ ꯄꯤꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯂꯥꯟꯗꯥꯔꯦ ꯃꯤ ꯈꯔ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯦ ꯁꯤꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯗꯨ ꯀꯅꯥꯗ ꯇꯥꯒꯅꯤ watchman ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯒꯅꯦꯕ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯕꯁꯨ ꯀꯩꯒꯨꯝꯕ ꯈꯪꯅ ꯈꯪꯅ ꯋꯥꯔꯅꯤꯡꯗꯣ ꯄꯤꯗꯕ ꯇꯥꯔꯗꯤ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ so thou ꯑꯁꯨꯝ ꯇꯧꯗꯨꯅ thou son of man ꯃꯤꯒꯤ ꯃꯆꯥꯅꯣ I have set thee a watchman unto the house of Israel ꯑꯩꯅ ꯅꯪꯕꯨ ꯏꯁꯔꯥꯌꯦꯜꯒꯤ ꯌꯨꯝꯒꯤꯗꯃꯛ watchman ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯅꯤ therefore thou shalt hear the word in my mouth ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯋꯥꯍꯩꯁꯤ ꯇꯥꯎ and warn them from me ꯑꯩꯉꯣꯟꯗꯒꯤ ꯃꯈꯣꯏꯗ warning ꯇꯧ ꯍꯥꯏ ꯁꯤꯗ ꯏꯖꯦꯀꯦꯜꯗ ꯍꯥꯏꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯏꯁꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯒꯤꯗꯃꯛ watchman ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯅꯤ verse 8ꯗ when I say to the wicked O wicked man thou shalt surely die ꯑꯩꯅ ꯐꯠꯇꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯥꯏꯕꯗꯤ wicked ꯑꯗꯤ ꯐꯠꯇꯕ ꯃꯤ ꯄꯥꯄꯤ ꯑꯗꯨꯗ ꯅꯪ ꯁꯤꯒꯅꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤꯅ ꯍꯥꯏꯕ ꯃꯇꯝꯗ if thou dost not speak to warn the wicked from his way ꯐꯠꯇꯕ ꯃꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯥꯞꯁꯤꯡ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟ ꯋꯥ ꯍꯥꯏꯕꯤꯗꯕ ꯇꯥꯔꯕꯗꯤ warning pidaba tarabdi that wicked man shall die in his iniquity hariba fattaba mi ado mahang masagi maranda mahang masagi papta sigani but his blood will I require at thine hand adubu mahaki adudi aina nangi nakutta darkar lay hai mahapagi pap ado nang na pugadabni nevertheless adum onama if thou wonder wicked of his way to turn from it fattaba mi ado maki lambi adudagi laithoningai gi damong nahangna warning tawraba if he do not turn from his way maki lambi adudagi mangna laithoktraba mangna tarumba pap adudagi mangna mamai laithoktaba taradi he shall die in his iniquity mangna mahaki pap aduda sigani but thou hast delivered thy soul adubu nangna sana nahaki thawaidi kanjarabani habni masina Ezekiel 33 gi 2-9 ichnausing masida ishona ikoida Christian oiba ikoida ishorgi dama ishona ikoida akanma warning mapiri maramdi Christian oikraba ikoi khudima Prabhu Jesu Christ gi matung inba oikraba ikoi khudima watchman amamamni mingsen khangningai gi dama fattaba khudong thiba lakpa ado warning piningai gi dama aigi imung manungda aigi kero lekaida aikoigi khungangda aikoigi iramdam asida warning piningaigidama aikoi khandokraba ishorgi watchman ni habse aikoina kaugumsi isnausing aduna masigi daita yam sawe aduna aikoina kristana mo oirega aikoigi kero lekaida leriba missing ase masida Prabhu Jesu Christ gi maramda makoina tawriba fattaba papsing adugi maramda aikoina makoibu fattaba lambi adugi pungning laining haigidama aikoina warning pi kidabane aikoina warning pi daba taragadi
ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯇꯥꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯗꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯅꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯅ ꯄꯥꯞ ꯇꯧꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯥꯏꯇ ꯑꯗꯨ ꯀꯅꯥꯅꯣ ꯃꯍꯥꯛ ꯍꯥꯠꯄꯒꯤ ꯃꯍꯥꯛ ꯁꯤꯕꯒꯤ ꯄꯥꯞ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯒꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯒ ꯃꯈꯣꯏꯅ ꯇꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯀꯟꯖꯒꯅꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯁꯤꯗ ꯍꯥꯏꯔꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯋꯥꯔꯅꯤꯡꯅꯤ ꯃꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯋꯥꯔꯅꯤꯡꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯁꯦ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯗ ꯃꯇꯤꯛ ꯆꯥꯏꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯀꯟꯕꯗꯨ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯃꯥꯏ ꯂꯩꯔꯒ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯄꯥꯝꯂꯤꯕꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯋꯥꯔꯅꯤꯡ ꯄꯤꯕꯒꯤ ꯏꯊꯧꯗꯥꯡ ꯑꯁꯦ ꯑꯩꯈꯣꯏꯗꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯃꯨꯛ 1 Corinthians 9:16 ꯍꯥꯏ ꯄꯣꯜꯅ For though I preach the gospel ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯕꯁꯨ I have nothing to glory ꯑꯩ ꯏꯁꯥꯉꯣꯟꯗ ꯆꯥꯎꯊꯣꯛꯁꯤꯟꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ For necessity is laid upon me ꯃꯔꯝꯗꯤ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯕꯅꯤ Yeah, who is unto me if I preach not the gospel ꯑꯩꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯁꯟꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩ ꯑꯋꯥꯕꯅꯤꯗ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯒ ꯁꯤꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯏꯕꯅꯣ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯔꯒ ꯁꯔꯒꯗ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯕ ꯇꯥꯔꯗꯤ ꯄꯣꯜꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯟꯗꯣꯛꯄ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯦꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯕ ꯇꯥꯔꯗꯤ ꯄꯣꯜꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯁꯟꯗꯣꯛꯇ꯭ꯔꯗꯤ ꯑꯩ ꯑꯋꯥꯕꯅꯤꯗ ꯍꯥꯏꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯦ ꯁꯟꯗꯣꯛꯇ꯭ꯔꯕ ꯃꯤꯉꯣꯟꯗ ꯑꯆꯨꯝꯕꯗꯣ ꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯈꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯀꯩꯗꯧꯕ ꯃꯤꯅ ꯑꯆꯨꯝꯕ ꯈꯪꯗꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯅꯣꯔꯣꯛ ꯆꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯥꯏꯇ ꯑꯆꯨꯝꯕ ꯈꯪꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯣꯜꯅ ꯍꯥꯏꯕꯅꯤ ꯃꯍꯥꯛꯁꯨ ꯕꯥꯏꯕꯜ ꯄꯥꯕꯗꯒꯤ ꯏꯖꯤꯀꯦꯜ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯕ 18 ꯑꯗꯨꯗꯒꯤꯁꯨ ꯃꯍꯥꯛꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯔꯣꯃꯥꯟꯁ 1:14 ꯍꯥꯏ I am debtor both to the Greeks and to the barbarian ꯑꯩ ꯒ꯭ꯔꯦꯛꯁꯤꯡꯗ ꯑꯃꯁꯨꯡ ꯕꯥꯔꯕꯥꯔꯤꯌꯟꯁꯤꯡꯗ ꯍꯥꯏꯗꯤ ꯂꯪꯐꯩ ꯇꯨꯄꯩ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯩꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗ both to the wise ꯑꯁꯤꯡꯕ ꯃꯤꯁꯤꯡ to the unwise ꯁꯤꯡꯗꯕ ꯃꯤꯁꯤꯡ ꯏꯁꯣꯔ ꯈꯪꯕ ꯃꯤꯁꯤꯡ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯤꯡ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯇ ꯑꯩ ꯂꯃꯟ ꯇꯣꯜꯂꯛꯑꯦ ꯍꯥꯏ ꯀꯔꯤ ꯂꯃꯟꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯁꯤꯕꯤꯕ ꯃꯍꯥꯛꯅ ꯍꯤꯡꯀꯠꯄꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯐꯕ ꯒꯣꯁꯄꯦꯜꯒꯤ ꯋꯥꯄꯥꯎ ꯑꯁꯦ ꯁꯟꯗꯣꯛꯅꯤꯡꯉꯥꯏꯒꯤ ꯂꯃꯟ ꯇꯣꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯁꯟꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯤꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨꯁꯨ ꯀꯟꯅꯤꯡꯉꯥꯏ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨ ꯃꯦꯊ꯭ꯌꯨ 10:5-6ꯗ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯒ 11-15 ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛ 12 ꯚꯔꯁ 5 ꯊꯥꯔꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ ꯆꯠꯂꯣ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ go not into the way of Gentile aduna Gentile singi lambida sakanu into any city of Samaritan enter ye not Samaritan gi sara amata da sanganu haidi aikoi gi ahanba aikoi gi mission je karino haiba matamda isor khangdaba mission da hana sakunu hai Prabhu Jesus Krishna but go rather to the lordship of the house of Israel gi mang khraba yaw sing aduda hana salu hai siko isor na aikoi gi thawdang je kaidawba ahanba aikoi gi thawdang di
ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯑꯆꯨꯝꯕ ꯈꯪꯉꯒ ꯑꯆꯨꯝꯕꯗꯒꯤ ꯅꯥꯊꯩꯔꯒ ꯆꯠꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯨꯞꯈ꯭ꯔꯕ ꯄꯥꯞꯇ ꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯁꯤ ꯂꯩ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯤꯗꯁꯨ ꯄꯜꯂꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯊꯥꯕ ꯃꯇꯝꯗ ꯅꯈꯣꯏ ꯍꯥꯟꯅ ꯖꯦꯟꯇꯥꯏꯜꯁꯤꯡꯗ ꯑꯇꯣꯞꯄ ꯏꯁꯣꯔ ꯈꯪꯗꯕ ꯖꯥꯠꯁꯤꯡꯗ ꯍꯥꯟꯅ ꯁꯟꯗꯣꯛꯀꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯖꯤꯍꯨꯗꯤꯁꯤꯡꯗ ꯍꯥꯟꯅ ꯁꯟꯗꯣꯛꯎ ꯏꯁꯣꯔꯒꯤ ꯑꯐꯕ ꯑꯆꯨꯝꯕ ꯄꯥꯎꯁꯦ ꯃꯈꯣꯏꯅ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏ ꯑꯗꯨꯒ ꯁꯤꯗ and into whatsoever city or town ye shall enter inquire who is it worthy adu kariguma nakhona sahar amada natra khungang amada changba matanda hango kana matik chai hadi isogi demo wapau kana taning de haina hang haine there abide till ye go dance nana makhata na satring na madu layo when you come into an house saluted ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ if the house be worthy ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯗꯨ ꯃꯈꯣꯏꯅ ꯇꯥꯕꯤꯔꯒꯗꯤ ꯍꯥꯏꯕꯅꯤ let your peace come upon it ꯅꯪꯒꯤ ꯏꯪꯊ ꯇꯞꯊꯕꯗꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯁꯅꯨ but if not be worthy ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄꯨꯔꯛꯄ ꯑꯐꯕ ꯋꯥꯄꯥꯎꯗꯣ ꯃꯈꯣꯏꯅ ꯇꯥꯗ꯭ꯔꯕ let your peace return unto you नखोई इंथा तथबदो नखोई साधलो whosoever shall not receive you nor hear your word नंगी वाहिसिंग अदुगा नाहकी वाहिसिंग तादबा नाहकु लक्षन्दबा हाइबदि अखोइना खोइ केरो लेकादा चले चतपा मतमदा इशोगा पाउ अखोइना हाइबा चतपा मतमदा मखोइना लक्षन्द्रबा अदुगा अखोइगी वाहासे ताद्रबा when ye depart out of that house or city hairaba sahar natraga yum adudagi nahana thokpa matamda sack of the dust of your feet nangi nakhong da pakliba khungya ado kantho mu hai verily I swear unto you it shall be more tolerable for the land of Sodom and Gomorrah in the day of judgment for that city adugumba isogi opau taning deba yum natraga adugumba sahar ado Sodom Gomorrah da isona mai land haithaduna brimstone haidaduna kandup haidaduna sahan kiba Sodom Gomorrah do madudagi hairi mi aduna hena dandi ado saugani ana hairi sinawsang aduna masida hairi bti karino aikoina isogo pau sandokpa matamda aikoina kaisu keningai leite aikoina sakani mina tabiragadi aikoina isoga pau pau sandokpire tabidaba taragadi kedoba hairi makoina hayeng siba matamda makoigi daita do makoi masana leigini मखोई मसादा लेगिनी हैबिसनी अदुगा अखोना मैथ्यू 24 की 14 दे है ईश्वर की अपो से प्रभु यीशु ख्रिस्ट की निंथौ लेबा के अफबो पो से पृथ्वी मफम खुदिम त संदोकनी अदुगा अरोइबा लाकनी करिगिदम संदोकनी साखी की दम हैबनी अखोइना मखोइबु नुंसी हैबगी साखी जे अखोइना ईश्वर की दम वारी लिबी की हैबा मतमदा अखोइना मखोइदा हाइना हाइजरिबसे मसिने हैबा अदुगा कनागुम्बना ताबिद्रबा अखोइगी वाजा ताबिद्रबा अदुइदि इस्नावसा अखोइ पापुररोय करिगुम्बा हारिबा मी अदुना पाता सिगिबा तारगसु अखनंग आइगी थवाइदि खंजरे करिगुम्बा अखोइना वार्निंग तौद्रबा मखोइदा इशोगी अफो पौदि हाइबिद्रबा मखोइना पातौदुना सिगिबा तारदि मदुगी दायित्वदो अखोइदा लई हैना बाइबलदा मयेक सेंगना अखोइना इजकेलदा हाइख्रे अदुगा न्यू टेस्टामेंटदा हाइख्रे अदुना अखोइगी तौगदबा थौदांग अनि लई अहानबदा अखोइना अखोइगी चर्च मेंबरसिंग कन्नबो होनागदबनी अनिसुबदा अखोइगी कैरो लेकायदा लेरिबा मिसिंग असे मसिदसु अखोइना प्रभु यीशु ख्रिस्टगी अफबा पाउजे संदोकनी करमना प्रभु यीशु ख्रिस्टगी अफबा पाउजे संदोकनी हैबा मतमदा अखोइगी वंगांग संगाना अखोइना हेक्ता मखोइदा चलगा प्रभुगी वातासे ngasi wari lige adu tawbune haina hainigai दरकार लेते होय मसी गी तंजा फंगबा सिजु यामना काने अदु नत्रबसु इचनावसा अइखोइना तौथोरकपा खुदिंगमक्ता अइखोइना ngang-थोरकपा अइखोइना sakथोरकपा अइखोइना सेटपा चाबा खुदिंगमक्ता अइखोइना प्रभु यीशु ख्रिस्टगी अफबा पाउसे संदोकपा याय हाबसि अइखोइना कौगुमसि अइखोइना ख्रिस्तान अमा ओइना मसिन थिबा ngang-दरबा अइखोइना हाइबदो हाइबा अदुगी मतुंगना चतपा अदुगा लैता लाइरबसिंगदा अखोइगी अरैबा अदुना अखोइना मतेंग पांगजबा ngamba खुदोंग थीबा ताबा मी खुदोंग थीबदा तारबा मी अखोइना मतेंग पांगबिबा अदुगा अखोइना मिङोंदा थक्सी कासी नाइबा यामना इंग तप्पा अदुगुंबा
lamsat ado Prabhu Jisu Kristagi nungsiba lamsat ado aikoigi tauthoriba thabaksinga utkadamne adu matamda mipum khudimna khangni makside Kristani ko haibase aduga aikoina kaidongda paba haibase aikoina saukuloidamne paba haibase Kristana moina aikoina yate ko yu thakpa sanga saba asina singba fattaba singni salaichu drug addict aduga jor sanaba khangde asiguma fattaba thabak mayam ase asiguma mayam asida aikoina yaukshaloidamne makhoi Kristandi asigumje tawde masi Bible na yate habani fatte habani haibdo akoina makhoi uthokadabne akoigi tawthoriba wangang sanga lamsa saji mayamsina adu ita asumna tawduna aikoina ishorgi apo pauje akoina sandokpa yai tanja saba matamda ishorgi wari libiu haiba matamdasu aikoina wari ligedabne aduna aikoina Prabhuna aikoibu kanbine asuki mati pame aduna aikoi makhoi busu kanbigedabne 2 Peter 3:9 hai ishona ma ki wasak ase asuki mati ishona wasak chetpani aduga mahana laktribse karigino haiba matamda aikoi mipum khudima asibu mahana kanbipa pami pungning hongba pami madugidamok Prabhu Jisu Krishna lakpa thintaribni haibse mahana thintabagi maramdi keno mipum khudima kaningbagini haibse aikona kawgumse aroibada Ezekiel 18 ki 31 32 paminarse masida hai cast away from you all your transgression nangna tawriba pamakai ado nangondagi langsekharo whereby ye have transgressed nangna masigi mapana tawkraba pa khudingba to langthokro make you a new heart anouba thamoi semo a new spirit anouba wangang changa anouba thawai phanglo for why will you die O house of Israel Israelgi mi nakhoi karigi damak sigadoino for I have no pleasure in the death of him that died aduna pap tawduna sikiba mi ishorgi asumba lambi khangdana sikiba mi aduda ina harauba leite said the Lord God mapui bungona hai wherefore turn yourself maramadana nang namai leitharo live ye aduga hingu haibni snapsa aina mayamda haijaningmadi masini aikoina taromba fataba pamakai akoi langthokase aduga akoigi kero leikaida leiriba karigidamo aikoina mingonda ishorgo pausan dokadabuni haribse karino maramdi akoi kero leikaida leiba misina makoina paba haibse karino khangde makoigi punsida pa fataba ishorno yadaba thabaksing adu loina tawduna lei aduga hariba adudagi makoibu leithoknaba puning hongduna lakningaigidama puning nauna honglaba matamda ishorna makoibu kanbigini madugidama ishorna warning ase piu hairibne aduna ishorna akhoi khudimokpu kanbiba pami asumna aikoina kairo lekaida su kanbiba pami hairiba masigi thawdang ase ishorna aikoida pibibani aduga aikoina hairiba thawdang akhoi kairo lekaida ishorgi afawa pause sandokpidraba masigi warning se pidaba taradi nang aiko Kristana mo oirasu aikoina sarga sakani haibigi asa leite aikoi norok soidana sakani maramdi aikoigi kairo lekaina pata siba matamda aikoina warning pidaba taradi madugi daita do madugi ado aikoida lei haina asa aikoina Ezekiel 33 Ezekiel 18 gi 18 jida pakiba adugi matung ina aikoina khangle aduna isnausung aikoi lepan haidana aikoigi kairo lekaida masigi sumbo pause khangase khangaga aikoina salasi miyamda warning pirase haine aduga nakoina aigi wapau asisu naikoi kairo lekaida leba misingda sandokpiu achumbado hena khangningaigidama tabiriba pung khudingmakta Prabhu Jisu Krishna bor pibu oisinu pratana tause sargada leiba ipa yam thagasare akoina nahana aikoida pibikraba yamna akibagi masak oiraba aduga akoida thawdang ama pibiri hairiba thawdang ase ipa aikoina pangthokjaba ngamba haibdu oinbiu aikoigi tawthoriba thabak tharom khudingmana kairo lekaida leiba mipum khudingmakta warning ase piba ngamanbiu takhra mipum khudingmakta naki mapanaidaba bor pinabiu Prabhu Jisugi mingda khurumjari amen